Manipur ki houjik oirakliba phivam asi yenglaga Unified Command ki Chairman State Sinanaba ngasi Chief Minister Nongthombam Biren Yaona ruling ki MLA Singna Governor Taksinkhre Manipur da hingsa ki thawong sing matam khara lepnuraba matung handak ikui kuijingai da kuki khulai paiba singna drone bombing amade rocket yauna attack tawraktuna misi mina kaya thohan kraba matung state asida charang naba kaya thorakle Masiga iroi nana handak numit kharani asida lengang pairiba singi manungda anauba khongthang kaya nakholakpagi mami tadaba nate khongthang sing asigi saruk amo oina ngarang ruling MLA singi oiba mifam ama pangthoklaba machong Chief Minister Nongthombam Biren Masa Yaona Manipur ki Governor Lakshman Prasad Acharya ga Rajbhavan unakhe ngasi su Chief Minister Nongthombam Biren luchingba Minister amadi MLA ki team ama Rajbhavan chatuna Governor Lakshman Prasad Acharya ga unakhe Ayuk pung taraga mathoi khara helakpa adwaidagi Governor ka unaba adu numit yungba matung minit tara rom taba adwaida Chief Minister na luchingba team adu Rajbhavan dagi thorakhe Governor ka unaba da yawba Minister amasung MLA sing adu Rajbhavan ki main gate ta thorakhe aduga Chief Minister na Rajbhavan ki awang thangbada Treasury Office ta tainana laiba gate tagi mahake convoy ka loinana chatke Chief Minister Nongthombam Biren luchingba team aduna Governor ka unakhiba adugi matangda presna fangba thajaningai oiba paugi likhun amana hai houjik Manipur ki oirakliba irang asigi phivam asi yenglaga mamangda lengak asina lawkiba warep sing haibade Unified Command ki Chairman ase Chief Minister da amuk sinaduna security personnel sek streamline tawraga irang ase lakshin nabagi wafam Governor da takshinkhre Masiga iroi nana kuki lalhau lup singa chanariba su mapung fana nauthokpa amade irang kanba periphery area da mathau toliba Center Force ase neutral oiba security force amana sinthok hanbage wafam lenga ki maikai dagi Governor da thamkhe lengang na pukhatliba wafam sing ase center da mapung fana yokunabaso Governor da takshinkhre haide Governor ga unakiba aduda ruling ki MLA kharade saruk yakide hainaso pau asina makha chana phonukle